ꯍꯟꯗꯛꯇꯤ ꯑꯍꯥꯟꯕꯅꯤꯅ ꯑꯩ ꯆꯥꯕꯁꯦ ꯀꯌꯥ ꯃꯑꯣꯡ ꯇꯥꯕ ꯇꯥꯗꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩ ꯃꯊꯪꯗꯗꯤ ꯑꯩ ꯐꯖꯅ ꯇꯧꯊꯔꯛꯀꯦ ꯌꯦꯡꯉꯣ. If you found the one, you should never give her up. I think it's the way life changes when in love, yeah. Hi ma'am, ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ. ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯁꯤꯅ ꯍꯩ ꯃꯍꯤꯅꯤ, ꯁꯤꯅ ꯀꯦꯡꯉꯣꯏꯒ ꯑꯂꯨꯒ ꯏꯔꯣꯝꯕ, ꯁꯤꯅ ꯃꯦꯁꯀꯣꯠ ꯆꯝꯐꯨꯠꯅꯤ, ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯇꯤꯜꯍꯧ ꯇꯪꯈꯥꯏ ꯑꯃ, ꯆꯤꯀꯟ ꯊꯣꯡꯕ, ꯑꯗꯒꯤ ꯀꯂꯦꯖꯥ ꯃꯦꯠꯄꯅꯦ, ꯑꯁꯤꯅ ꯆꯝꯄ꯭ꯔꯥ ꯂꯩꯔꯦ. ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ. ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕꯅꯤꯅ ꯑꯩ ꯆꯥꯕꯁꯦ ꯀꯌꯥ ꯃꯑꯣꯡ ꯇꯥꯕ ꯇꯥꯗꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩ ꯃꯊꯪꯗꯗꯤ ꯑꯩ ꯐꯖꯅ ꯇꯧꯊꯔꯛꯀꯦ ꯌꯦꯡꯉꯣ. Em hào em mệt quá, không có gì đấy. Hào em iron bàn ra cái, cầm mà hào cái nghe. Sẽ cái nó đi cái môi ní. Cái ngôi nè. Em hào ấy rồi. Cái bé này là nó học ạ. Hiện ra thông bông ra ra là cái hào yên là cái màu lắm.
Yao hào này. ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯑꯩ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯑꯩ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ